Paul. State draft policy for children's athuba matamda cabinet puthokuna warep lauragani haina Chief Minister and Biren Haikre. Lam yi da sakang daba khulai paiba singna makhan khuman village ki tara hena mai tharam lei lupa crore amarom gi malchang amang ata thokre. Amadi lupa crore amarom gi mamal oigadaba brown sugar ka konana chahi noriba angang ama yauna miyoi ahum phagatkhre. Times of Manipur News Meng Tabiri Bapuna Po Elizabeth Na Taram Nongchari Hosik Miam the Pau Sandok na Pizari Angang Singbu Ngak Sentuna Tamnaba Akanaba State Draft Policy for Children's Athuba Matamda Expert Sing Tanaduna Cabinet Putoktuna Warip Lauragani Haina Manipur Chief Minister and Biren Haikre Wafamasi Prime Minister Narendra Modi ki Mapuk Numit Kamari Lainana Julaland the Labor Children Home the Pangtokiba Angang Singda Ahau Athum Chana Taknaba Madi Firo Yentopaki Toramamada Haikibani Children's Madu Gishi Quakitang exporting Madam the Siamaga Husik suppose drug policy is Hanagi Aribanina Husiki or Posiga exist over Kawayabako. Aduna Equi Madushu who reviewed or similarly Husiki Potoso non highly importance where Bani announcing I am Sikramina systematically carried the Usigasi. Nadusaya two but the Mahak na makha taraduna ngasi ayu anganbada maramda khundaduna leiba yum amadi dukan khara furup masel marakta bab tanaba watpadagi thohaningdaba thongdok khara thokhibadu yamna laibak thibani makha tana thohaningdaba thongdok thoktanaba ahenba security force hasenduna irang adu control tongnaba honari tangai fadana mathau tarabadi senior cabinet minister Singh Fauba mafam aduda changsinduna fivam kupna yengsilagani haina mahak na makha takhi Tivani, I call Nasai Ayuk, Honorable Minister Kaisina, Pai Piraga, Pau Piraga, in the Kanga, the Yum Kara, I video Zupange, Ado community ani Lamgi Wahodagi Mali, Lamgi Wahodagi Mali, Yam Live Tivani, Ado I am a post Hagre, IRB Plantu Namasut Hagre, Pam the Makata, to go Tokanaba. Aduna Budai Deputy Commissioner Kari Sankal Gamodi detailed report or Kanda Tangai Fadragadi a senior cabinet minister Harga settled the way Abra Karigino Habido Hana was using the Kaisi Ada Yogre at the Magi report among ID, Honorable Minister. Senapati District ki Manung Chanba Mao Omadi Maramda Khundariba Kanglup Singhi Marakta Lamgi Ungkhatnaba Tholakpadagi ngasi ayuk pung mangarom tarakpa duaida Maram Khulen Circle Union ki thomi oigani chingnaba khulai paiba singna Makhan Khuman Village ki akoibada leiba yum tara hena maina thadoklamlei Lupa crore henbagi malchang amang ata thokre haina pawgi source samana haidi paw asina makha taribadi thodo aduda sakhangdaba khulai paiba sing atuna Kohima romda kilometer ahum rom chatlaga leiba Makhan bridge mai tharamki thodo aduda Airtel Jio amadi Boda ki OFC cable maina chakhibadagi telecom service pumnamak shutdown tawkhre Nakalamaromda Thodo Adubu Yaningdaba Fongdok Laduna Makhan People Organization National Highway 2 Imphal Dimapur Lambi Paring Lambi Tingbagi Khongjang Sangsin Kray Karigomba Lengak na Thodo Sida Chenariba Sing Pung Kun Mariki Manungda Faduna Puthok Trabadi Lambi Paring Asida Matam Kaktaba Bangi Khongjang Sangsilagani Maduda Tholakpa Afafata ki Daita Lengak na Pugadabani Hairi Yu thakpagi chang onaba breath analyzer sing ngasi traffic police ta Chief Minister and Biren Yenthokrai gari ki license piba matamda laugadariba midugi background ningthina tidokna bahonasi tha tarukta miyoi humfutara taret accident da siba haibasi line lowa yaro haina transport ki in charge su puriba Chief Minister and Biren Fongdokrai wafamasi ngasi Dulalen da laiba ISBT da pangthopa Motor Vehicles Amendment Act 2018 gi matangda road safety awareness program gi thoramda Fongdokhibani Manipur Sarkar ki Transport Department Traffic Control Wing Rotary Club of Imphal amadi Rotary Club of Polo City Imphal ga punna sindana pangthopa thoramadada athoiba mithonglan gi wafam thamladuna
ट्रांसपोर्ट की इंचार्ज पुरीबा चीफ मिनिस्टर एन बिरेना मियामना ट्रैफिक अमदी मणिपुर पुलिस की मियोइसिंग उबदा साउनिंगलिबा असी चुमथोकपा अमा चंगे भारत की ओनसु चाही असिदा एक्सीडेंट की चांग असी चादा 22.3 हेंगटलै सिबगी चांगना 13.8 अमदी असोकपना 15.1 की चांगदा हेंगलकली सेट असिगी ओनसु हंदक चाही की जनवरी थादगी जून फावबदा एक्सीडेंट थोकपगी केस 494 रोम रेकॉर्ड लै मसिगी मनुंगदा मियोय 68 रोम लेखिदे मसिना ताकपदी लंबी चटपदा चेक्सिनदे हाइबगी खुदम अमनी मसी अखोइना तराइना लौफम थोकते अमरोमदा ट्रैफिक पुलिस की सु सोइदब लेते हाइना सोइदब लेतब नते मसी चुमथोकनब होनब ताई ममांगदा फेक लाइसेंस पाइरंब कयागी थौदोक लेख्रे मसिदा चेनब मियोइसिंग थबक्तगी लौथोकपसु लेख्रे हौजिक्ति मरी लेनब डिपार्टमेंटना लाइसेंस पीब मतमदा यामना ममुल ताना थिदोकप मथौ तारे मसिदा नतना मपालगी स्टेटसिंगदगी लेरकपा सेकेंड हैंड की गाड़ी सिंह असी करमना तौबनु हाइबसी खंगहनबा यंगसिलगनी अमदी चेक तौरगनी था खरा असिदा इम्फाल मनुंगदा लैबा ट्रैफिक की नीति नियम सिंह असी मियामनसु निंगथिना इनबगी ममी तारे ट्रैफिक पुलिस अमदी मणिपुर पुलिसना चथोक चसिन तौबदा लौखलिबा चेक्सिन थौरांग असी मियामना सौगतपियु हाइखि नियम नीति नाइबा यामना थंगसी गासी लैबा सोसाइटी मा ओहनसी मियोबगी पुंसी याम पामुई था तरुक मी हुंदा त्रे सिबाइसे वा लाव यार द एक्सीडेंट ने कोइना सीरियस ओइदबगी था तरुक मी हुंदा त्रे सिगलादि अखोई मणिपुर की मिसिंग यामदबा कोइ सिदा दुम लोइगिबे फिल्म लेबा था चाही खरा याम अदुना अखोई ट्रांसपोर्ट डिपार्टमेंट खरा खै अखोई सिस्टमैटिकली पीपल फ्रेंडली ओइबा स्कीम्स पोट तौरिबनी अदे पुलिसिंग दा इना मा हाइगदबा ट्रैफिक की ओरो मा ओरो पुलिसिंग लॉ इन्फोर्सिंग यानी प्रजा सिंह से ह्यूमैनिटी वाही वता लैंग्वेज अदगी बॉडी लैंग्वेज खरा नुसीना ह्यूमन टचता गाड़ी मत खामसु से मत हंगसु ए से दो पिरो हाइबे मोता से दोंत यंजगे लैदनको अदुग ममीगी वाही वता अदुग मदुसु आइसे न तौरंगनी हाइबे नते यारगदि खरा ह्यूमन टच पीरगा तौसी हाइबेनिदा थौरम अदुदा एमएलए एल सुसिंद्रो अवांगबो न्यूमाई खसिमबसुम ट्रांसपोर्ट की कमिश्नर एम हरे कृष्णा डायरेक्टर मर्सिना आर पानमई स्टेट लेवल रोड सेफ्टी काउंसिल की चेयरमैन सु ओरिबी चीफ सेक्रेटरी डॉक्टर जे सुरेश बाबू डीजीपी एलएम खाउते अमदी पुलिस की मकोक थोंबा सिंह सरुक याखी ट्रांसपोर्ट डिपार्टमेंट की ऑफिशियल सिंह तोंगान तोंगान स्कूल सिंह की महिरोई सिंह रोटरी क्लब की मेंबर कयासु थौरम अदुदा सरुक याखी थौरम अदुगा मरी लेनना ट्रैफिक की नियम सिंह निंगथिना चलसी हाइना पुनः वासक मिनखी मसीदा नतना लंबीदा गाड़ी थौदुना चटलिबा मियोइसिंगना मयाई काबा निसा यू कया यामना थकलगा थौबगे खंगनबा ब्रेड एनालाइजर सिंह ट्रैफिक पुलिस खुसनखी लोइनना मेगाफोन सिंह सु चीफ मिनिस्टर ना यंथोखी स्टेट लेवल रोड सेफ्टी काउंसिल की चेयरमैन सु ओरिबा चीफ सेक्रेटरी डॉक्टर जे सुरेश बाबूना ट्रैफिक सिग्नल सिंह ngасidi mapung fa na chalaire मोटर व्हीकल्स की चना कांगलोन सिंह असी अखोइना निंगथिना खंगबा तंगाई फदे स्टेट असिगी ओनसु ट्रैफिक पुलिस ना थबक कया लोखले लाखलिबा तांग 15 दगी अहेनबा थबक लोखलगनी हाइखी Let us change what Hare Krishna Commissioner Transport has said. We require to have a behavioral change. Behavioral change is possible only when we educate our youth, educate the generation in such a way that there is a self-respect and respect for others, and also maintain the system and the rules and regulations properly. I wish this awareness campaign that is going on will be a very successful one, so that traffic police will not get opportunity to collect more fines. तुंगदा इम्फाल की तोंगान तोंगानबा ट्रैफिक जंक्शन सिंगदा महिरोई सिंह ओजा सिंह अमदी ट्रांसपोर्ट डिपार्टमेंट की मकोक थोंबा सिंह याउना रोड सेफ्टी की मैसेजेस सिंह मियामदा खंगहनखी
More Police Commando Amadi Taranithoi Shuba, Assam Rifles ki Apun Bakangpu Amana, Infal More Lambidagi, Lupa Crore, Amarom ki Mamal Ogadaba, Brown Sugar Kakonana, Jahi Nauriba, Angang Amayauna, Mui Hum Fagat Kray, Todo Asi Ngarang Nungtil Pung Ahum Rom Tarak Paduaida, More Lambida Lariba, Kudeng Tabi Checkpost ki, Taranithoi Shuba, Assam Rifles Amadi, More Police Commando gi Apun Bakangpu Amana, Kudeng Tabi ki Checkpost Manaktagi, More Dagi, Tolakpa, Maruti Alto Car Registration Number MN04A 4452 da check tobada brown sugar Chaunga Gamari gram Yaurambadagi, Fagat Pangam Kibani, Fagalaba Mui Sing Adudi Technopol Village Sagi, Kam Kolan Bifei Chahikunithoi Apopa, Pausai Amadi, Molsang Village Sagi, Haukochin Mate Chahikunitranithoi Mapuroiba, Lian Kalan Joe Kawi, Loinana Makoigi Marakta Chahi Noriba Angang Amasu Yauri. Fagalaba brown sugar adu malem gi kaithilda lupa crore amarom oigani makhataba aingi oiba thabak sing lokhanaba fagalaba polam sing aduga konana myoi sing adu ngarang nungdang pung taruk taba aduaida More Police Station da khusinakrei Jiribamgi Kunjabonda Laiba Mayamna Joy Kumar Haina Kangnaba Chahi Marifu Suraba retired primary teachers Mutum Janme Joy Singna government ki mateng yaudana masagi sel putoktuna Jiribamgi Jiri Tipaimok Road Asid da Laiba Akaiba Culver Sing Semjin Kray Jiribamgi Maru Oiba Lambi Ama Oiriba Jiri Tipaimok JT Road Mayamna JT Road Haina Kangnariba Lambi Asi Jiribamgi MLA Amadi DC na Chatnariba Lambini Hariba Lambi Asi ki mafam kayada Mari Lenaba authority na Ningthina Mityeng Changbidabadagi Lambi asigi mafam kayada porthole amadi culver sing akaiba leibana maram oiraga lambi asida thoriba gari sing accident thokpa amadi sa san sing tasinduna asiana thokhanba kaya asi urubadagi mutum janmejoi singna lenga ki mateng yauduna mahakna sel puthoktuna lambi asida kairiba culver sing semjin khibani Chahi Kharagi Mamang Dasu Lenga ki mateng yauduna mahakna sel putoktuna JT Road asida leiba porthole sing mention kiba leikhrei ngarang Jiribam da leiba paumi singna mutum janmejoi unaba matamda mahakna hai mahakna Mahatma Gandhi ki wari sing parubadagi kathopagi wakhalon sing faurakpaga loinana JT Road ki lambi asida chatpada lengakna lambi asi Semlini Hairaga, Nongalaga, Adum Kaibana Maram Oraga, Lambi Asida, Chen Liba Gari Sing, Accident Tokpa Amadi, Sa San Sing, Akaiba Kalberta Tasin Badagi, Asiana Tokan Bakaya, Si Urubadagi, Lengaki Mateng Yauduna, Mahakna, Sel Putoktuna, Lambi Asi Semjinduna, Mayamgi Damakta Katokpani Haiki, Mahakna Makataraduna, Kalver Sing Kairibasi, Matau Karamna, Semjin Gani Haibagi Matangda, Jiribamki Public Works Department, PWD Assistant Engineer, Iga Unaduna, Makoigi Engineering ki oiba technical processing takhanduna semjin khibani amadi mahakna taibang pana sibu thadok triba fawba miyamgi yaifana bagi damak kathokhigani haina fongdokhi Putong semjaga na ye ko Jiribamgi PWD dai mayum ne chalaga hajarubne aduna ni masigi instruction de takpiu aduga no technical de ko khangje ba hajabanati adu chendu de lana yo ne kathokjage si chang hi chang jesanu haidana magna laaga mana takpidana mana si tawdoni si chumai to hainu ching magi takpibadagi ai madu matungi ne hoi tawjabani di dele be si naw ching mayam na su asiu ma se tengbang miyang be ko khudung chana ba wadi miyang bi khudung agana tawdana se khudung thiba thokjana ba du tawmin si ai asi ma su aina asi hari ba ina thabak asi galo ina aina uhan ning magal ina makoi de su mayam da du wakhalan se len ni de ni pamjeri Paugi Marathon atin babre ama mulokzari Rotary Club Imphal RI District 3240 is organizing a sport fencing competition to be held on Sunday, the 22nd September 2019 at Rotary Multi-Service Center, Manipuri for the classes 3 to 5 for Group A and classes 6 to 10 for Group B. Registration starts from 9 am and ends at 10 am. Competition starts from 10 am and ends at 11:40 am. Prizes are first prize rupees 5,000, second prize rupees 3,000, third prize rupees 2,000 in its categories, and 2 consolation prizes in all the 2 categories along with cash prizes and certificates. Maitei Singi Puari ga Sagon Aduna Laklaba Mafam Ama Oiriba Sagolban Tangapat Ladiba, the Tangapat Restaurant and Departmental Store, Naihak Awa Potafam Ama Oibata Natana, Restaurant Manung the Yaujariba, in-built Departmental Store da Adongi household items sing su Pangbiragani. Veg amadi non-veg ki menu items sing na adongi taste bud to satisfy oihaliba menu items sing enjoy to view.
amadi Thangapat ki view enjoy tawbiyo. Lengsin biraksi the Thangapat Restaurant and Departmental Store. Break matung da taram nauchari. Nurse ki exam da nurse na taba kaya na question semlak padage nurse ki quality hantarak pani haina Manipur Nursing Council ki register KH Ratna na phongdokrai. Manipur Nursing Council amadi all Manipur recognized nursing institute affiliated to Manipur Nursing Council anina sinduna question setting evaluation techniques and OSCE haiba hiramda ngasidagi hogduna lamfel pata leiba RD wing ki multi-purpose hall da numit ini chupna pangthokadaba workshop hogdopagi thoramda Assam Manipur Nursing Council ki Register Elora Brahma Health Services Medical Directorate की Director Dr. K. Raza, Manipur University की Examination Controller A. Narayan, Directorate of Health Services की Joint Director M. Roma, Directorate of Health Services की Media Advisor Khoirom Loya Lakpa amadi Saina Institute of Medical Sciences की Managing Director S. K. Kumar na chingba kayana saruk yakiba thoram aduda Ratnana lamda masida patient amadi Dr. Singhi marakta thokliba thokhaningdaba thongdo kaya si khara orabasu hantahanaba matamda Nursing की अचौबा थौदांग अमलई नर्स का मरी लेनदबा मियोई सिंगना नर्स की एग्जाम पांगथोकपना मतिक चाबा नर्स थोलकपा हंथबनी हाइखी नर्स हमना तौगदबा थबकसे मसी अयाम्बा एरिया से शॉर्टकट तौसनबना मरम ओरकान नर्स की वैल्यू से याउद्रे प्लस पेशेंट सिंग से हम सफर तौरे हारिबा अदुना डॉक्टर गा पेशेंट पार्टी गा नत्रकांदा डॉक्टर गा अनाबगा मुकनरक मतम सिदा नर्स हमना मागे थेराप्यूटिक कम्युनिकेशन स्किल से नर्स की सिलेबस से यावरी बने मसी से प्रॉपर्ली यूज तौदबना मरम ओयर कांसदा पेशेंट सिंग से याम सफर तौरे अदुगा मसाई खतना सैनबा नत्रगा मुकनबा थोरपो मतमदा नर्सिंग स्टाफ से सिने इंटरवेंशन से तौरगा अदुदगी मसाई इंसिडेंट्स ऑफ मसाई वायलेंस हाइबे तारेको मदुगी रेट से खतंगदे हंधबा यागद्रा इन कोइ खंजबा सिना मरम ओयर कांदा नर्स की ओजा मैम सिना मागी तंबीरिबा छात्र सिंग से मसीमाना तंबीबा मतमदा करमाइन तौदना कम्युनिकेशन स्किल से सिजिनगदगे कर्मा मतमदा मागी स्किल से सिजिनरकांदा पेशेंट क्वालिटी टाइम से स्पेंड तौगदगे हाइबन सिंगसिगी वखलोन से थमजरगा ngasiगी वर्कशॉप से कोइ सिंजबने ट्रक थौदुना इमुंग पुरंबदगी मसक खंगदबा मियोय खरना चाही अमगी ममांगदा सिंगनिंग चित्ता फुरंबदगी सोक्तुना लाइकनरबा मतुंग लोनथोक्तना अमदी हक्चांगी फिवम सोइनाइदुना लेरिबा नंबोल नावरेमदगी नावरेम सिंहजित की इमुंगदा लायंस क्लब ऑफ नंबोल लायंस क्लब इंटरनेशनल डिस्ट्रिक्ट 322 डी ना ngasi tengbang polam sing khusinakrai Tengbang polam sing khusinabadudha club asigi president Dr. P. Sana Chauba, charter president Dr. K. H. Iboyaima, secretary A. Opendro Maitei, treasurer Y. Sanathoi Amadi P. Rakhal Khuman Susaruk Yaki, Singhajit ki imong manungda Tengbang polam sing khusinabadudha club ki president Dr. P. Sana Chauban hai, TOMTV na akhanaba paudam ama sandoktuna khanghalakpadagi Singhajit ki imungda Tengbang polam si khusinaba lakpani, asigumba awa anagi pau fombiriba media amadi pau khombiriba miyoi singbusu Tagali, Makoina Club ki apamba tunghan biri haki. Tola taraba yamna difrave aduga yamna poor nidi kangbu mayam down trodden mayam lady washingshi aikoina angam mateng pangna bagi damta matam chupada masai go jaba thadu iwa aikogi media gi kangbu sing kudamoina roman aikogi tom gi aduga ina official gi hariba makoi lady washing sina Tawiriba contribution sishu yam chawi adna matung da susigumba contribution singsi tawrak namagi damukta laitalaraba nuara thiraba awana singka amrum singbu we sharp hai bai khogi Lions Club International ki we sharp hai ba Lions Club ki asigumba motto se masi mapung phan bibada aikoina su yamna haraujai Club ki maikaidagi cheng achathau thumna chingba chanaba polam sing tengbang polam sing singhajit ki imungda khusinakhi maduda singhajit ki apokpi yambina mateng pangbiraba club pu thagat pafungdorakhi nayan club nambona khoi leita laira bagi awa bagi mateng pang balak pi lingbi re bai cha inau bung pa pona makko aina maglang khoi leita na thaga sari yam imung manung yam harawi Malemgi atai mafam singda pangthoknabagom International Youth Day lising ni taramapan ngasi Thobal District ki Waikhom Mani Girls College asu pangthokrai Manipur State Age Control Society
RED Ribbon Club RRC amadi Waikhom Mani Girls College ki NSS unit na khusamnana sinduna Transforming Education haiba hiramda pangthokiba thorom adugi saruk ama oina Mahiroi RRC amadi NSS ki volunteer singna Thoubal Mela ground dagi Thoubal Wangmatabada leiba Waikhom Mani Girls College fawba miyam gi oiba khongchet ama chatki Thorom aduda wangang laduna Manipur State Age Control Society ki Deputy Director Dr. Jusi Duidang na hai haukiba chahi listing ani dagi horaga chahi khudingi August 12 bu International Youth Day haina palan tawduna lakli Palan thoram asi tungi yumbirel singbu masamau faba tinjang kaijang daba wakhal loksing leiba naharol amamam oinabagi pandamda pangthokpani Khudong chadaba khara dagi palan thoram asi chahi asigi oina matam khara thengna pangthoklabasu naharol singi damakta maru oiba thoram amani aikhoi gi tungi yumbirel singbu afaba miyoi amamam sembada aikhoi khudimakna thodang lomina si haiki On 12th of August 2019, which is the exact date of the International Youth Day observation, but because of some issues that we unavoidable problems that we had faced, we could not do it on 12th of August. Bharat ki Prime Minister Narendra Modi ki mapok numit ka mari leinana thasi taramari degi taranipan fawba chathagadariba Seva Sapta Service Week program gi saruk ama oina ngasi Kaching District asu BJP Kaching District Committee na Mandal Singh gi President amadi atai thomi singa loinana koina chatuna lenga ki school sing amadi ana laying sing da acha athak sing ye thokrai loinana mahiroi sing da plastic ki amang ba sing gi matang da awareness speakrai ngasi gi khongchada du da saruk yakiba BJP Kaching District Committee gi convener KH Raghumani na hai ngasi gi thoramasi Prime Minister Narendra Modi gi mapok kumon ga mari leinana BJP National Executive Committee ki matung ina pangthokpani haiki gi Prime Minister Modi ga ma ki birthday anniversary ga mari leinana ngasi akoi Kaching District ki school singda akoi district committee na akoi gi party gi national executive committee gi instruction gi makapona कोई कक्सिंग डिस्ट्रिक्ट स्कूल खुदिमक्ता अमदी हॉस्पिटल दा चतुना अनाब खुदिमक अमदी अकोई स्कूल की छात्र सिंह खुदिमक्ता चलकांदा अकोई अथुम हाउसिंग यंथोकपा अमदी अकोई वाल क्लॉक न चिंबा अकोई पार्टी न ngамजबा खर खर अकोई पिजबनी मसिदा अकोई अकोइना मयामदा अवेयरनेस पिरिबा सि अकोई प्लास्टिक असिना अकोई एनवायरनमेंट दा अमदी अकोई मियोइबगी हक्सांगदा सोलिबा पुनमक से अकोई छात्र सिंह अकोई ngамजबा खरदंग अकोई साइड गे हायर कांदा मकोइदा बा तानबगी Prime Minister Modi ki birthday anniversary mari leinana ekoi sasabani Amaromda Jiribam ki Dibongda leiba BJP Jiribam Mandal ki office asu BJP Jiribam Mandal da sinduna Narendra Modi ki humfumapan lakshuba mapokumon thoram pangthokrai ngasi ki thoram aduga mari leinana Manipur Food Industries Corporation Limited ki Vice Chairman K Sarat Kumar Singh hai Narendra Modi ki mapokumon pangthokpa sina Prime Minister Modi bu punsi nungsangba oresanu amadi mahakna luchingliba NDA sarkar asina Bharat Praja gi damakta tawrakliba chawkhat thorangi thabak Tawrakliba asi yamna thagat ningai ni haina phongdokhi Bharatiya Janata Party BJP Mandal Jiribam Jules Jiribam de Prajapunma Manipur Prajapunma ki ai ti thamodi asimbuga ngai jaba duga maki sing sang tek ta kaidana lakadir ko sahi kya su Bharat ki sing bidana Bharat ko all no idea mada birak na ba hong Bharat mada have school no kunda and then napang tara no Manipur lenga ki Department of Agriculture ki makhada Krishi Vigyan Kendra KVK Thobal na sinduna large scale tree plantation campaign and Krisha Gosti gi thoram ngasi Khangabokta leiba KVK Thobal da pangthokrai thoram aduda athoiba mithunglen gi warol piraduna Khangabok Jila Parishad ki member KH Ras Mohan hai male masida honglakliba aing asagi chang amadi ichau amadi ikangi awaba mayok nariba si aikhoi miyoibana uwa pangyan da yanthatpadagi oirakpani Asigumba miyoiba jati khakta natana jiva panba khudimakna mutkiba yabagi akiba leiraklaba matam sida aikhoina uwa thajinbaga loinana asang amantana thalhanaba lokhalakliba amadi lomi amadi miyamda wakhal loksing pinaba honariba si yamna laibak fawani haiki thoramadu gi manung chana KVK Thobal gi akoibada uchara kaya thajinki loinana lomi kaya da mahi panba uchara singsu yenthokhi challenge amuri basi khudinasi uwa Mangtharpa
umang pokpolakpa amadi sumba panbi kya si marang kairap thakna maram oidana ikoi society sida thenari ba semesa kaya pini saitheng kaya ngasi mak koi Manipur da hujik koi nong suraga sing yaudaba sing phangdaba lawmi sina thenari ba semesa kaya si kadai dagi no haraga di ngasi koina koi panbi ga ikoi lainai ba mari si lapung marapa panbi bu si bolakpa panbi bu maram sadana yanthakpa manganba suma kaya sina maram oraga sidi akoina ikoi da revenge ama laman makoina Manipur Samas ki masing yamnaba harau kumai sing asi pangthokpada saruk kharadang orbasu aikhoina mahosagi kaitharakliba saktambo kanbada mai onsilabadi ngasi malemgi oina honglakliba aing asagi khalasi khara makhaidi kanba ngamgani haiba wakhalonda ngasi kakchingda tarpan uso pangthokhiba mandap mandir singda koina chatuna uchara yenthokre uchara yenthopaki thoramaduga mari leinana range forest officer Sri Naurem Munal na hai ngasi pangthokhiba tarpan usop katpa mandop singda koina chatuna uchara hakthengna yenthokpaki thoramasi thoidok hendokna yamnamak mai pakpa amani aikhoina pikhiba uchara singdu miyoi khudingna taramna okpaga loinana leikhidraba ipa ipu singidamak soidana hongnaba thagani haiduna wasakhi tarpan uso pangthokliba thaubu singda natana Thoram adubu yawba lakhiba miyamnasu makhoigi layoi khraba thawai singdubu ningsingba oina u thagani haiduna uchara singsu lounakhi loinana leiriba lebak miyamgi pukningda uchara thaningbaki ithil ama leiriba asimadi pukning thogatningai ni haiki paugi makthana break ama lausari Kangla food product ti iram dong dia seng ma mahong yeng dio garlic mixer khatana tana kangla gi ano food item singi maho khangla bada ngauroi daw kana bu leibe kangla Hello Food Express na adom gi mata manghandana home delivery to bugi khudong chaba bijari ngasi mak housing mak adom gi mobile da click ani khak nambi duna Hello Food Express ki apps asibu hapchin biu apps asigi matengna adom gi apamba chaningba chanaba makhalsing anakpa amadi arapada leiriba Manipur gi apamba hotel singdagi mahau leina chabiyo atenba matamgi manungda apamba sanaba makhalsing Hello Food Express na vijariba home delivery ki khudongchaw silobi Hello Food Express your favorite food delivery AIYF Manipur State Council na sinjaduna lamyanba luching purel hijam irawat the tribute tawjaba kunmari raksuba state level jananeta hijam irawat saithai sei changdamnaba pangthok jaragan category ani thokna khaidok jai junior amasung senior category form thajan bagi aroiba numitna 18 September 2019 date of competition 22nd September 2019 mafamna JN Manipur Dance Academy Imphal competition sigi form pampamna AIYF office irawat Bhavan group Mahalten Imphal Manipuri gi sejak bisingna form homtang lobiduna asida upcoming singer na saruk yabiyo aduga masigi competition sin khalaliba sejak singidi amna soba platform mo idini Manipur gi nongle khalak libi singna saruk yabiyo kunmari na suba state level jananeta hijam irawat saithai sei changdam break imatong da taram nong chari makhatawa pau bizari Takyal Industrial Estate lariba Ladies Corner gi branch ama oina PMKVY Bisnupurda workshed ama hangdokhi hairiba workshed asigi ming Humanism Foundation Sagol Bansayang Korong Makhongda oina onthoklamliba asigi mathakta mari leinaba authority na matik chaba action lokhat piu haina Ladies Corner gi proprietor Ngangbam Kiranmala na phongdorakli ngasi Bisnupurda leiba All Bisnupur District Working Journalist Union gi office pangtokhiba paugi mifam amada Kiranmala na makha taraduna Humanism Foundation gi founder oiribi Kumbi dagi hojikna thangmai banda leiba wahengbam
Rocky Chanda Ladies Corner की branch ama PMKVY की workshop ama Bisnupur da hangnaba Ladies Corner की mari lainaba document single oinana sell oina lupa lising kun Rocky Chanda pikhi adubu Rocky Chanda hairiba workshop asi mahakna founder oiba Humanism Foundation da oina onthoklam lei hauzik PMKVY की training batch Taruksu Loisinkre, Tareshuba Batch ki PMKVY ki Fangfam Thopa facility su amata fangdana leiri. Fangfam Thopa facility sing Ladies Corner amadi trainee sing da Pifam Thopani. Adubu Humanism Foundation ki founder Wahengbam Rocky Chana kauduna leiri. Aduna Rocky Chan ki mathakta lokhat fam thokpa action lokhat piu. Mahiroi singi hak matliba si athubada mari lenaba singna yengbiraga certificate amadi atai mathok tawa khuding su pithoknaba appeal tawkhi. Phangpham thokpa PMKVY ki program sidagi masi phawja 6 phase ki exam se loina complete loire thakre base amamda sata 30 leibani ado base taru phawdi phajana loi sangre clear oi greba singsigi phangpham thokpa ahan bagi phangpham thokpa igi 30% ki senpham su masi phawda lupa ama phaw phangdri aduga sida piga daba satra singi facility meyam phangpham to kitsu amata pibangam dre pibangam dre se maram se kaino haraga Rokisan sina magi mamingda account se loina legrabani da ai masi ka inta uba phangdre ana si khudimak se Rokisan sina aseng modo transparent oina mayam da puthopiraga ai wonda aseng modo taaga karino habda khaminaraga sate singi pibam to ko se pibiu adu Paugi mifam adu da saruk yakhibi trainee uribi thiam thoibina training loibagi certificate fangdabana kana ba amata fangdana leiri haki Somda kana ba tawgada di kari makha chathaba ya ko certificate se paragadi haibna chingba singje certificate paidravani na ko jamta tawba yadre PMKVY atai da tongle singje bag na chingba case na chingba dagi mai larik phangada ba sumba mayam se ko da amta pibi deba Humanism Foundation na ko da tawbi se seng International Peace and Social Advancement IPSA KSA Mau Infal Coordination Committee amadi loop asiga chatminariba CSO singna sinduna Infal gi mafam kaya da leptana chatharakpa Mau kaithel ngasi New Chekon Youth Club ka khusamna duna Infalis ki New Chekon Youth Club ground da pangthokrai kaithel aduda Mau dagi purakpa makhal mathel gi chana thaknaba mana masing amadi hailei kaya marum sol yangkhai gi mathakta hangduna miyam da phanghanki Thoramaduga mari lainana Mau Infal Market Coordination Committee gi co-convener Sana Chauba Nongthombamna haikibada Mau Infal Market asi pangthokpagi maruoiba pandamde karbar khaktagi nate nungda cheliba wahan thokte adungai matam amada lining laishona thapthokhraba chingmi tammi anigi machin mana oibagi mari adu nauna semgat nabani haina mahakna haiki Chingda aikoigi infrastructure mayam saukhat halaga economy da yamna backward oiraba Praja sing marketer laiba sing se si yeng dabadi yadabani na sidasu ena koi sem na mai miyang changaningi aduga hojik lairiba ekoi marketer sing se wabadagi kham thengbada marketer sing ne haiba yai economy si amna backward oibani aduna mokoi gi lifeline se hariba market phambas na moi lifeline ni pochi product sing se tholiba no moi tholiba product sing se yon bana moi lifeline ni asiguma lifeline oiriba se economic growth of fund ya hai taragadi masida cm na su ekoi gi mateng pangbidana market se mafam chawa yamna market place ama permanent place ama sembidana moi go down moi cold storage amadi moi posting se kalmai tawdana market tawgadagi haiba sarkar ne hene initiative lobiraga sarkar na product sing se Manipuri kachin ko da thoiba product sing se export tawbiraga po jon bi taragadi Manipur se resource amadi income yamne hengalakani haidana ekoi thajaba leijai Manipur miyamna thoidok hendokna China dol haina khangnariba saksakpi Ningthaujam Premilana Nongpok Kakchingki Laichingda leiba all at home da sel yauna setna chanaba firol sing yenthokrai Rural Service Agency Rusa ki makada chalairiba all at home da leiriba ahal sing adu da tengbang potlam sing khusinaruduna Premilana hai ahal laman singi awat apa amati awa anada kharadang saruk yazabo oina ngasi gi tengbang potlam sing asi pijabani haiki Aigi kuboksi su yamna migi awana su yamna ugan bahai tare aduga magi thamoi da su migi tola taraba awana taraba kaya da mating pang basi yam pamjaram bahai tare aigi kuboksi aduna madugi wakhalon duga loinana aduga aina su hena koigi sigumbas da yamna kachaning bagi wakhalon lama su aingonda phauja bahai tare
Bisnupur District Administration asinduna ngarang district asigi new mini secretariat complex laiba DC conference hall da district asigi tonganba lenga ki loisang singda mathau toriba electoral verification program EVP saruk yagadaba khangalaba thomi singi oiba training program ama pangthokrai thoramaduga mari lainana district asigi deputy commissioner Nita Arambamna EVP asi district asigi common service center CSC singna khara sonbana electoral verification ki thaba asi khara sothana leiri maram asina lenga ki loisang singda mathau toriba thomi singna mateng pangduna athuba matamda elector singi verification loina bahona minasi haki Green Manipur Mission bu thawoidaba DFO gi staff sing amadi thaduna hauraba u sing Tudek lamba contractor singi mathakta lenga ki meeting changbiu haina Manipur University da MA Geography final year butamliba Young Kwakta organization ki president Anis Ahmad na phongdokrai ngarang Bisnupur da pangthokpa pawgi mifam amada mahak makha taraduna haukiba chahi listing ni tara nipan gi ban mohosab ta uchara tha jage haiduna Young Kwakta organization ki mingda DFO Bisnupur da che thaki adubu karem naba mawongda pirakhidei Moirang Kendra gi MLA P Sarachandra da haizaduna mahaki Kuthangdagi uchara listing ama fangduna Kwakta Municipal Council Ward number 7 gi tonganba mafam singda uchara singdu thaki hariba uchara sing adu mahakna angang tuition tawbata fanglakpa senfam singna u leiduna sambal khaki hauze u ayamba hinglaba matam masida lambi sembagi mingda farm laikai amadi mafam kharada uchara khara thudeklamba jungle cutting kapsilamduna upambi kaya sire madugi makha tabada mahakna DFO Bisnupur dasu uchara kharaga PBU marakta asiba sing kangkhulda thage hairubada karemna ba mawongda uchara leite haiduna pirakhide Facebook ta thagatpra kanada no complaint tawrucho hairakhi amadi lambi sembagi thabak tawriba contractor da hairubadasu thausavidre hairaduna Green Manipur Mission bu mai paknaba kanna hona jariba u thana ba hona bada lanai gi sel puthokuna Chen Chongjariba Mahiroi Amada Thawoidriba contractor amadi DFO gi mathakta Manipur lengak na micheng changbiu haiki Staff sing mesu koi harassment tor ko upambi laitre pidre hai bo kumba complaint tawning di Facebook te thagalo local kap to wakal hai pai khoi wakal pham si kana da wakat kani housing media gi mating laujaraga Manipur gi forest department amadi mai leina bo authority singna hai mo ai khoi na as a student amoina environment kan na boi lawi ba thadang sida Manipur gi mai leina bo authority singna me yang changbi hai bisini me amna fajarba Green Manipur mission sida Manipur da lai ba each and everyone loina mak se u thana ba gi responsibility launa ba honorable CM na hodoki ba program du da me pungring ma u thabi hai ba request yauri bani adu bai khoina u thajaraga su mai leina bo authority na ngasi bo yang changbi da ba te amadi u lauge hai ba department na khoi gi complaint tabi da si masi amna lai ba thibani Bharat ki Prime Minister Narendra Modi ki mapokumon thoramga mari leinana ngasi BJP Imphal West Committee na sinduna mongsangai makha leikai da leiba all at home da acha athak sing yenthokrai thoramadu da athoiba mithunglen oikiba BJP Manipur Pradesh ki Vice President Salam Joina Prime Minister Narendra Modi na lauthokhi bagi matung ina handak chahi ki oina mahaki mapok kumon ga mari leinana leita laira ason ana ki mateng pangbana hena maru oina loduna pangthokpani handaki mapok kumon asida Bharat sinba thungna free medical camp blood donation na chingba pangthokpagi saruk ama oina all at home asida ahal laman singa punna pangthokminabane masida Manipur gi miyam nasu Prime Minister na miyam gi yaifana ba khalibat program asing asida mapung fan biu haiki Manipur da district tarani thoida district level da district amamam da ahum tawgani trai thoi hum kunthra trugama leire state level da ahum tawgre husi si minister na hokdokpa ma blood donation tawba ma aduga single plastic ngasi na yang babanda na chalaga jenims da hokdore lotion bagi program amanga leini aduga mandal ledi akhoi kendra humfuj da su हारिबो पालन सिंगसे तोंगान तोंगान पालन सिगे तौरकांदा अखोय पालन हप्ता असिमदा अखोयना पांगथोकदोरिबो मीटिंग सि फंक्शन सि प्रजा की सेवा तौदुसि मफम चामा गा अनिगुंबा अदुमाइना ओइगनि Bharat ki Prime Minister Narendra Modi ki humfuma panshuba mapokumon thoramga mari leinana ngasi Girls Home Bhamon Leikai da Imphal Municipal Corporation Ward number 18 Cooperator L Inunganbi Devina chana thakna ba polam sing yenthokrai
Manipur Lairiba Honaba Kanba Kana Laizatraba Nupi Oibisingda Khaziktan Orabasu Kanaba Pinaba Amadi Mipan Tangdana Hingba Ngamjanabagi Wakalonda Tailoring House Ama Ngasidagi Training Haudokrai Kwagaithel Ngana Pitong Mapal da Leiba Tailoring House Asida Mapuroiba Laikhidraba Kana Laizadraba Nupi Kaya Maromdom Lepchaba Ngamnaba Honagani Haina Tailoring House Asigi Proprietor Soraisam Ibem Sanana Fongdorakli Mahakna makha taraduna lakadaba October tha asidagi anoba session gi oina kana laizadraba amadi HIV na chingba laina na naraba hingnabagi landfamda mayoknariba miyoi-singda hena khudongchaba piduna training program amasu chathagani masida nupi oibisingna kanaba lobi ho haina fongdorakli laibak thihoga su TOMTV ai dongna tawba mayam ama nupa laitaba mayam ama yawi adu kanamtagi mateng yawdana isana honaga gadi khudimak loina ngamgani haina khali ai isa chawba ngai bo oina aigi angamba site su ai nupa yaudani hingbani hena mayamna su kasu khanju khaloi agi lakai ama mada hangbiga pada loi khanga de kani ana khudimakta ai eni aigi sida sanga ba khudimak bu ai taramna oksaga ka ko kagi gamba aina hariba sida sida e man tambini haga tambidri haibo adu su media da phongdo ba kai su kai ba leijadi Suba nomba tandaba lamda masigi khudhaiba singda pukning thogatpa amadi yokhatuna lamda masigi semedon hengat hanabagi pandamda linkhalakhiba Leisemba Ferni Solution Private Limited ki ahanba foundation day ngasi nambol lemapokpam awang lekai da leiba furniture house na pangthokrai ngasi pangthokhiba thoramadada Nambol Assembly constituency ki MLA Namairakpam Loken Singh Lemapopam Jila Parishad ki member Lemapopam Jiten Maitei Glovis ki managing director cum founder Rosni Kumar Yambemna mathang sina chief guest president amadi guest of honor oina saruk yaduna pangthokiba thawramadada MLA N Lokena fongdorakpada lamdam masida hana leiramba thabak subagi hainabi mangsilaklingai cherak asida asumna masagi senthok lambi oiba natana miyoi kuntra henbagi Senthok lambi piriba sigumba thabak thoram kaya pangtholakpa asi thagatningai ni lamdam asida paikhalakliba startup program sing asi kana basu longduna hojik leiriba fiba masidagi hena fagatuna mi masing hena yamna thabak piba ngamnaba mahakna pangba yaba mateng tawgani haiki ki oina warabada wajana chu ate te atopa achawa state ti masagi ki source leidabanina industry leidabana leiraga chu aiko gi Manipur ma big thaba adu lo center gi mipan ta ga hingiba aiko gi isagi ki source leidaba aiko gi state ti tha mari mangagi matungda aiko gi Manipur da sel tu gi bibam karba bibam da lakpa gi aiko pun namar ugudaba kuidre aduna aiko pun namanga aiko gi go mai gi job ngai bagi mahutta aiko na sigumba aiko gi Tana Yaba, Akanga, Tana Kanga, Sigo Company, Maka, Lamda Machida, Pukalang Baja, Tauriba, I go in house in the Natana, I go in my gigi, Amasu Manipuri, Adu was a million of Pamba, number one. More lambi paring amadi more town da sakang daba khulai paiba singna gari lut tawbagi thodok sing toina thoklingai cherekta ngasi ayuk pung 10 makhai adwaida more police station gi nakanda tata DI gari amadagi namduna mobile phone ama lokre haibagi pau ama fangbadagi more police ki OC letko how by faina luchingba team ahumna more town manungda sin thongna chatuna thibu humbagi thabak chathabada more bazar area dagi juvenile miyoi ama fagat pangamkhrei Thaudo asigi matangda Technopolgi SP TH Bikramjit Singhna ngasi numidang More Police Station da Paumi Singhda fongdokhibada hairiba miyoi aduda chathakhiba interrogation gi matung ina mahakna hawkhiba numit kharani asida More Dalpati amadi atopa mafam kharadaki nan Manipuri Singhda namhaduna sel lawi haiba khangba ngambaga loinana nisa chaba miyoi ni haiba su khanglei Tata DI driver dagi munkhiba mobile adusu masadagi recover tawre juvenile oibana Mari Lainaba Singda Sinaragani Haki. Organization Naraga past few instances Nungdangi Matamda Kihalaga Isha Lorumba instance Amahani Tinaki Haiba Yese Kogi Juvenile Loivanina Juvenile Police Officer Gi Kutang Questionary Makat necessary action Lokanabidamta Masida Kogi Police ki side appeal to anything Karigumba Kulai Paiba, Natraga Masakang, the Mina Kihan Kolanba, Namdana Peshalova, mobile Munba, Sumagi, later instance later Gadi, hurriedly Tanada, Tindabato, the report of you, and a report to Panga to the Pangaga de Equina, action Lokapadasu, Kudong Jagani.
Paugi Marathana Aten Babre Amamu Lozari. Canback Industries की थामाबंदियन कॉलेज वेस्टर्न गेट की मायूक नबद लेबा कैन एंटरप्राइजेस शोरूम की ओपनिंग सेरेमनी लाखलेब सेप्टेम्बर कुमाथोई लिसिंग अनि तरागा मापंदा पांगथोक जरगनी ओपनिंग सेरेमनी असिका मरी लेनना कैनबैक फोटो कॉन्टेस्ट अमसु थमजरी कॉन्टेस्ट असिकी अहान मना लुपा लिसिंग तरा अनि सुमना लुपा लिसिंग मंगा अदु अहुम सुमना ना लुपा लिसिंग अहुम थमजरी सरुग याबनिंग सिंगना हाइदबन नुमिनेसिकी पुंग मापन फावदा लेंथोक बिरगलगा कैनबैक इंडस्ट्रीज की कैनबैक अमम पायरगा फोटो सेक्शन अमा पांगथोक जगनी हाइरिबा फोटो सी कैनबैक इंडस्ट्रीज की फेसबुक पेज ता अपलोड तवरगा लाइक मसिंग ख्वाइदगी याम्बा कंटेस्टेंट दा मनासी पिजगनी Mega Monsoon Offer. Be a lifetime subscriber of lamjingbatomtv daily newspaper at Rs 10,000 only. For more details, please come and visit our lamjingbatomtv office at Uripok Laikurembi Laikai, Imphal West, or contact us at 8837353352 or 9402991938. Nupani kaina kumai rauza atek pubine. Leshari ngaidana aduda puniga dahada puniga. Ngasi kay nang yare nung phadoksu koi pu bibado akhoi di phangjadrabani ngai khone ai wasisu yam nungai pawni ne ahum lak suba langbal kaithel pangthokadori atidi kaida hapta kan jimuda asengwira mane DS Enterprises kai samthong na khodol tamliba ahum lak suboina pangthokadoriba langbal kaithel Meet the Star Fashion Show Dance Competition Tapta Night Musical Night amadi angang singidamakta oina Disneyland item na singba kaya na miyam da kumay oihan gadoriba ahum suba langbal kaithel. Adidi am nungai ni. Adi miyam do nangonda ne yeng basat usena ne haige toriba. Breaking Madung Dataram Nongchari Makatawa Pauda All Bishnupur District Working Journalists Union General Body Meeting Ama Na Chaudang Asi Pangthokrai Thoramadula Union Asigi Chaukat Thorangi Tamang Paikat Kadaba Thavak Thoram Sing Kaya Su Khana Nainaki Thoramadugi Saruk Ama Oina Union ki member Oriba DDK Imphal gi Stringer Wangu Sadang Khoktagi O Brozen gi Machanupa Berlin na Kosem na Loba Chahi Asi Class 12 exam da first position Laurakpada Nungai Baga Loina na Union ki Maikai dagi Sel gi Tengbang Oina lupa lising mga su kusinaki. Marirak Shuba District Level Handloom Mela Exhibition ngasi Churachandpur Young Paite Association YPA General Headquarter gi holda pangthokrai Directorate of Handloom and Textiles Government of Manipur gi mityeng makhada Autonomous District Council na thongdang lawduna numit mari ni chupna chathagadaba mela aduda tongan ba handloom and helmet pothok sing puthokpa sol kun mga rom hangki Lamka Public Ground da pangthokiba thoram aduda saruk yakiba ADC gi CEO ke Kamlon Lan Simtena lamdam masiki handloom gi pothok kaya malem gi miyam na pamnari maram aduna ikoina ahenba pothok sing puthokpa tangai fade haki. Purpose of organizing such type of mela is that the district council is interested in promoting these cottage industries practiced by the women folks of the district. Here, the district council as a whole, we are interested to promote their product, which will eventually becomes one of their livelihood since any industries or factories within the area. Friendly Environmental Warrior FEW Jiribam na sinduna Jiribam ki Babupurada leba RK Sanatomi Devi Vidyalaya ke indoor stadium da Narendra Modi ki humfumapan shuba mapok kumon thoram pangthokrai thoram adu ki saruk amo oina school campus sa Ujara Singh Thaki amadi Jiribam ki 50 bedded hospital da chatuna patient sing da Narendra Modi ki mapok kumon thoramga mari lainana athum ahau sing khudol tamki Thoramadu Chief Guest Oikiba BJP ki Luchingba ke Sarat Kumar na Narendra Modi na Luchingliba Sarkar asina Bharat asibu chaukat palaiba ama purak na bagi damakta mahak na policy program kaya masyam duna honari amadi Manipur miyam ki damakta su khanbi ba miyoy ni haiki. Maitai mitai singna furup asibu hingjanaba lambi thibada amadi masagi hak tanjanabada kanagumba amatana charak chahing naiba amadi
chayet khoyet na hanbiganu pumnamaki mifamda yelhomi thaubaina appeal tawrakli ngasi numidang pung taret khare helakpada masa mathanta accident thokpadagi aso apan nangkhre thaudo asi andro kendra gi manung chanba huikap makha leikai da thokibani thaudo adu da soklaba mio edu konthauzam bogen apokpa yaima angtha mamang leikai dagi ni hairi ngasi ayuk pung nipan rom taba matamda Senapati district ki Maram Bazar manaki IB colony da asibakchang amata duna leiramle khudakta police sa pau piraba matung police na lokhalaga masak khangdok nabagi damak Janims ki miren sangda thamkhrai chawrakna chahi humfutra gi mathak oigadaba mio edu feet mangaga inchi anirom wangi hairi Better Road Safe Life Highway Hiramda National Highway 37 Surveillance Committee na Tatbung Oinamlong amadi Nungba area da chatharakiba awareness program mai pakna loisinkhrai thoramadu mai pakna pangthokna bohonabada maikai adom gi miyamna mateng pangbikhibabu National Highway 37 Surveillance Committee na tobimal khangba ulakli loisilakpada maroba paw amuka na pizari State Draft Policy for Children's Athuba Matamda Cabinet Putoktuna Warip Lauragani Haina Chief Minister and Birena Haikray. Lamgi Wahogda Sakangdaba Kulai Paibasina Makhan Kuman Bileski Yum Tara Hena Mai Taramle Lupa Crore Amaromgi Malchang Amang Atatokray. Amadi lupa crore amaromgi mamal oigadaba brown sugar ka konana chahi nauriba angang ama yauna mioi hum phagat krai ngasi ge wenadi Manipuri paulu jare mieng tabiri basengbo amuka na khurumjari